National Investigation Agency NIA na Leibak Asigi TONGANBA Mapham Yankhai Mangada Red Chatthabada Human Trafficking da Chennaba MEEOI Nifumari Phagatpa Ngamkhre Pawasin Hai NIA ki Guwahati Chennai Bangalore amadi Jaipur gi branch sing da human trafficking ga mari laina ba case mari register torokpadagi ngarang India gi tongan state and union territory gi Mapham Yankhai Mangada matamamata da red chathakibani red adu Tripura Assam West Bengal Karnataka Tamil Nadu Telangana Haryana Rajasthan Jammu and Kashmir amadi Puducherry da chathaki NIA gi spokesperson na phongdorakpagi matungina lokaini Indo Bangladesh ngamkhai wangmadagi Rohingya sing yauna India da sanglaktuna human trafficking network ama sengbalakpaga mari lainana chahi asiga September 8 da Assam Police ki special task force na case ama lokhatkhi network asi Leibak Asigi tongan Mapham singda sandokli hiramasiga mari lainana thasigi tarokte NIA na case ama lokhatuna thigatpa horakhibani Phagatpa the human trafficking network asi Tamil Nadu, Karnataka, Rajasthan, Haryana, amadi Jammu and Kashmir fauba sandoi haiba asi khangba ngamle hiramasiga marile nana case ahum amagasu laukhatle haina phongdorakle ngarang chathaki baret adu de lupa lakh pun amdi US dollar lising mariga changwa yankhai yauna semjin sajinba Aadhaar card sing amadi PAN card singa loinana MEEOI nifumari phagatki MEEOI adu Tripura dagi MEEOI kunmathoi, Karnataka dagi MEEOI tara, Assam dagi manga, West Bengal dagi ahum, Tamil Nadu dagi ani amadi Puducherry, Telangana amadi Haryana dagi MEEOI amamamni hairi. Parva MEEOI sing adu jurisdictional court sing da puthokduna makhataba logi oiba thabak laukhatnaba thabak paikhatpa hore haina pausna makhatari.